ꯄꯥꯎꯁꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯈꯤꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟꯇ ꯀꯣꯀꯣꯃꯤꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯜꯂꯒꯅꯤ ꯁꯣꯃꯔꯦꯟꯗ꯭ꯔꯣ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯒ ꯂꯣꯏꯅꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟꯇ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯝꯐꯦꯟꯗ ꯂꯩꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯣꯃꯦꯟꯗ꯭ꯔꯣ ꯊꯣꯛꯆꯣꯝꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯃꯒ ꯊꯥ 4 ꯐꯥꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯍꯣꯡꯕ ꯐꯤꯚꯝ ꯑꯃꯠꯇ ꯂꯥꯛꯄ ꯎꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯐꯖꯅ ꯈꯪꯕ ꯉꯝꯅꯕ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯁꯥꯡꯅ BSFꯀꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯕ IPS ꯑꯣꯐꯤꯁꯥꯔ PK ꯃꯤꯁ꯭ꯔꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯅꯩꯅꯕ ꯌꯥꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯂꯕ CRPFꯀꯤ ꯍꯥꯟꯅ ADG ꯑꯣꯏꯔꯝꯕ ꯍꯟꯗꯛꯇ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯅꯩꯅꯕꯗ ꯃꯊꯧ ꯇꯥꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ CM ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯑꯃꯗꯤ ꯄꯥꯝꯂꯤꯕ ꯗꯥꯕꯤ ꯈꯨꯗꯤꯡꯃꯛ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯌꯥꯔꯤꯕ ꯃꯈꯩ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯅꯤꯡꯕ ꯊꯨꯡꯂꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯂꯩꯍꯟꯗꯅꯕ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯐꯨꯜ ꯕꯖꯦꯠ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯄꯜꯂꯤ ꯄꯟꯗꯦ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯑꯄꯤꯛꯄ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯕꯥꯄꯨꯄꯥꯔꯥꯗ ꯂꯩꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯦꯔꯤꯌꯦꯠꯇ ꯗꯤꯄꯥꯔꯠꯃꯦꯟꯠ ꯁꯦꯔꯤꯀꯜꯆꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯕꯤꯜꯗꯤꯡ ꯑꯦꯟꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯛ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗ ꯑꯦꯠ ꯑꯟꯗꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯁ꯭ꯀꯤꯜ, ꯂꯦꯕꯔ, ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯟꯗ ꯑꯟꯇꯔꯄ꯭ꯔꯅꯔꯁꯤꯞ, ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯣꯐ ꯕꯤꯅꯤꯐꯤꯠꯁ ꯑꯦꯟꯗ ꯂꯣꯁꯤꯡ ꯕꯨꯛꯁꯀꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯨꯐꯝ ꯅꯣꯡꯐꯝ ꯈꯪꯗꯅ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯍꯟꯅꯅꯕ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕ, ꯆꯦꯡꯒꯨꯝ ꯊꯥꯕ, ꯕ꯭ꯔꯃꯤꯁ ꯀꯝꯄꯣꯁꯠꯀꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯦꯔꯤꯀꯜꯆꯔꯒꯤ ꯂꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯜ ꯑꯣꯟꯊꯣꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒꯤꯃꯔꯝ ꯂꯩꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ 5ꯗ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛꯠ 5 ꯄꯥꯏꯈꯠꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯤꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯑꯣꯖꯥꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯗꯤꯃꯥꯟ ꯇꯧꯕꯤꯒꯅꯨ, ꯏꯖꯨꯀꯦꯁꯟ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯑꯣꯖꯥꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ZEO ꯖꯣꯟ 1ꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯀꯌꯥꯅ ꯉꯁꯤ ꯅꯥꯎꯔꯦꯝꯊꯣꯡꯗ ꯂꯩꯕ ꯌꯨꯝꯅꯥꯝ ꯀꯦꯁꯣ ꯁꯤꯡꯍ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯃꯃꯥꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯁꯤꯅꯥꯝ ꯅꯣꯗꯤꯌꯥ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ ꯏꯟꯆꯥꯔꯖ ꯂꯥꯏꯁ꯭ꯔꯝ ꯅꯟꯗꯦꯁꯣꯔꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 19ꯗ ꯑꯣꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ACERT ꯑꯣꯐꯤꯁꯀꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯣꯖꯥꯁꯤꯡꯗ ꯇꯧꯔꯛꯂꯤꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯆꯠꯊꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤ 2018ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯦ꯫ ꯑꯣꯖꯥꯁꯤꯡꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯣꯖꯥꯁꯤꯡꯗ ꯑꯀꯛꯅꯕ ꯁꯦꯜ ꯈꯔ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯝꯍꯥꯗꯨꯅ ꯆꯠꯊꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯑꯣꯖꯥꯁꯤꯡꯗ ꯃꯦꯁꯦꯖ ꯊꯥꯖꯤꯟꯗꯨꯅ ꯀꯤꯍꯟꯕꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ, ꯏꯖꯨꯀꯦꯁꯟ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯕꯤꯌꯨ, ꯑꯣꯖꯥꯁꯤꯡꯒꯤ ꯋꯥꯈꯜ ꯆꯔꯥꯡꯅꯍꯜꯂꯤ, ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯉꯝꯂꯣꯏ, ꯑꯣꯖꯥꯁꯤꯡꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯗ ꯄꯦꯟꯊꯣꯛꯄꯤꯌꯨ, ꯃꯈꯥ ꯇꯥꯅ ꯑꯣꯖꯥꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯗꯤꯃꯥꯟꯁꯤꯡ ꯇꯧꯕꯤꯒꯅꯨ, ꯏꯖꯨꯀꯦꯁꯟ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ CFNPDꯒꯤ ꯗꯥꯏꯔꯦꯛꯇꯔ ꯔꯣꯕꯥꯔꯠꯀꯤ ꯃꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯝꯂꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨ ꯑꯃꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯤꯁꯨꯝ ꯅꯤꯉꯣꯝ ꯂꯩꯔꯛꯇ ꯂꯩꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ ꯐꯨꯗ ꯑꯦꯟꯗ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ CAFNPDꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯑꯁꯦꯝ ꯔꯣꯕꯥꯔꯠ ꯆꯍꯤ 93, ꯑꯄꯣꯛꯄ ꯗꯣꯔꯦꯟꯗ꯭ꯔ ꯁꯤꯡꯍꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃꯩ ꯔꯥꯎꯟ 6 ꯂꯣꯝ ꯀꯥꯞꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯤ꯫
Nongmai kapsilamba aduda asok apan amata yaukibadi leite adum oinamak imung manunggi sumangda khamduna thamba Maruti Alto car registration number MN03P 7831 da nongmai maru manga rom panki thodok thokphamda singjamai police ki kangbu laktuna yengsinbagi thabak chathabada kapthokraba nongmai gi tokning khara thodok thokphamdagi phangba ngamki hauzik phawbagi oina kanana karigidamak nongmai kaplam libano haiba khangba ngamdri panba yabadi mamangdasu director Asem Robert ki mayumda sakhangdaba miyoisingna bom pokhai halamba amadi bom thamjilambagi thodok khara laikhre hairi Makhataba pauda mai chakraba manitonggi yum kunja singna yengsinkhre ngarang numidang pung tarelom taba matamda Kuki singna jiribangi Borobektra da leiba haikruza manitom singhagi mayum mai tharamkiba mafam aduda ngasi ayuk kunja singna chattuna yengsinkhre Khongchat aduga mari lainana lamtai Kuno Youth Club ki President Y Chana Joina Borobektra Police Station dagi supnatagi meter samri rom tamaklapna leiriba yum ama Kuki singna mai thadokiba haibasi security ki cheksinba watpagi khudamni makhatana Kuki singna mai tagi mi lainadraba yum sing mai tharakadra haibagi akiba leire maram aduna security singna nungthilgi matam khakta natana numidangi matamdasu akan mangak senbagi thabak lokhatpiyo haiki Makhataba pauda Taranithoi suba Manipur Vidhan Sabha Taruk suba mifamda Kuki jo MLA Taramak Saruk Yagani haibagi thajaba lei CM Tha asigi kunthramathoi haugadoruba Taranithoi suba Manipur Vidhan Sabha Taruk suba mifamda Kuki jo MLA Taramak Saruk Yanaba SLM gi maikaidagi khangan phibaga loinana Chief Minister masagi maikaidagi invite tawkhre hairi ngasi Chief Minister Office ta pangthokiba thoram amaga mari leinana paumi singna hangba wahang amagi paukhum piraduna Chief Minister na haiki soidana makoi SLM gi mifamda Saruk yabaga loinana cooperation pigani haibagi thajaba lei haiki panba yabadi mamangi SLM mifamdadi Kuki MLA sing Saruk yakidabani atopa pau amada truck na thombada nupi ama laikidre ngasi nukthilpung ahumlom taba matamda Imphal District Police ki manung channa all secretariat mamangi lambida nupi ama truck gari amana thombadagi laikatnaba ngamdana thodok thokphamda laikhidre National Highway number 102 gi lambi gi paring oiriba all secretariat mamangda kharomdagi awang pangna thogalakpa tripper truck register number MN05C 1354 asina thombadagi nupi adu khudakta laikhidabani tripper truck adugi driver adusu Imphal Police ki kangbuna khudak aduda mafam adudagi phagatle hairi losilakpa pauda Jiribamda maitagi yum amasu maina thadoktuna amang ata thokhanbikre Jiribam district asida Kuki singna maitagi yum sing mai thaba thabak leptana chatharakli ngarang numidang pung 8 lom tarakpa aduwaida haikruza maniton singha kauba Borobektra da leiba miyoi amagi yum Kuki marni singna mai Tharamle Police station dagi meter samri romlap na leiba mafam oibana police amadi CRPF ki personnel singna mai kanbagi thabak chathaki hairi Borobektra da leiriba maitai singna thodok adubu pendraduna asukuiraba matam asi maitai gi lanthum matik chana ngak pangambidre haina pendaba phongdorakli